Kanglaipa asigi ning tambang ngak nabagi damag ing kumja lising macamapal marfuma thoigi khongjom landa thawai katkiba thawba singbu ning singduna khongjom dei pangthokli Governor na luchingduna leikhidrba ipai pusingi mafamda ikai thumna utkrai Amasung Jammu and Kashmir gi Pahalgam da terrorist sing attack chathabada lamkoiba kunga taruk leikhidrba matung Kashmir Valley da ahenba security force na ngak senduna thibu humgi thabak chathari Mayam Kurumzari adum Yangbru's Impact News ni JEET KHAIDEM na hoje pungja si fawgi mariba pausing mayam da pizari ngasi khongjom numit na lakpada khongjom gi lanfam da British gi lantheng da ireipa ki damakta thawai kat khraba athauba ipai pu singi mafam da numit asina lakpada ikai khumnaba uchari makhatawa paw Kanglaipa asigi ning tamba ngak nabagi damag ing kumja lising macamapal marfuga mathoida British ka khongjom da sokna kiba lan amadi lanadu da thawai kat kiba athauba singbu ning singduna Thawbal da leiba khongjom war memorial da khongjom day pangthokli Governor Ajay Kumar Bhalana luchingduna lainga ki makok thongba official sing amadi miyamna khongjom gi kheba chingda leiba athauba singi memorial da lai katki Manipur Rifles ki contingent amana athauba singi mafam da salute piki loinana Bengal season aduna last post khongduna amadi minute khara tumina leiduna ikai khumna ba utki tungda governor na luchingduna kheba chingkhongda leiba paunab reservasi gi mitam da laikatuna ikai khumna ba utki athauba singi mafam da ikai khumna ba utlaba matung khongjom turel da tarpan katki thoramasgi manung channa Manipur State Kala Academy gi artist singna sankritan Tharamasi manung channa Rup Mahal Theatre na sanaba khongjom lal drama su utki Huya Lalong Manipur Thangta Cultural Association Irilbungna khongjom lal ningsing numit pangthokrai Imphal East ki Irilbungda Labor Association isigi sanglen na pangthokiba ningsing thoramadu Thauba Paunab Razabasi Thangal General Emasung Bir Tikendra Jit ki mafam da laikat kibagaloinana Association isigi sanaroi singna thangi thanglon uttuna ikai khumna utki loinana laikhidraba thangta gi Guru Padmasri Guru Mayum Gaura Kishore gi mitam da su laikat ki Anglo-Manipur War 1891 gi thoram Descendants of Anglo-Manipur War 1891 amadi Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglaipak Manipur na sinduna Bisnupur District ki Bisnupur da leiba Kiamba sanglenda Taramuda Anglo-Manipur War gi saruk ama oina nongchup lanfam da thawai na pontha pi khraba athauba singi mafam da laikatuna amadi minute ani tumina leptuna ikai khumna ba utki Loinana athauba sing adugi leihoriba imung manungi mioi singda khudol piduna ikai khumna ba utki Thoramaduga mari leinana Justice Committee gi Chairman Joy Chandra Konthokjamna hai Ipaipu singna mikha pongadabagi saruk nongmatang oirabasu ningtamna hingjage haiba wakhalon adu ningsingduna leinabagi damak thoram asi pangthokpani Manipurda hojik thokliba maitai abdi kuki gi irang asi kuki singna khudum channaba honarakpadagi thokpani haina phongdoke Jammu and Kashmir ke Pahalgam the terrorist sing attack chathabada lamkoiba kunga taruk laikhidraba matung Kashmir Valley da ahenba security na ngak senbagi thabak kanna chathari ngarang chathakiba terrorist attack adu South Kashmir gi Anantnag district ki manung chanba Srinagar dagi kilometer marfuga mangaram chatbada leiba Pahalgam haidiba mafam adu da thokibani ngaseyu anganba fawda army CRPF amadi Jammu and Kashmir police ki Personal sing na mafamadu da thibuhum gi thabak chathari thibuhum gi thabak adu terror attack chathakiba Pahalgam gi akoibada kilometer manga fawba hendokna chathari attacker sing adubu khangdok nabagi damak thibuhum adu da special forces sniffer dog amadi atai technical intelligence kaya seasonary loinana highway sing amadi sensitive oiba mafam sing da ahenba checkpoint kaya hangdokpaga loinana Quick Reaction Team Thamduna Lamkoiba Lakliba Singbu Mating Pibagi Thabak Chathari Jammu and Kashmir Laingak Nasu Lamkoiba Lakliba Singi Dama Clock Emergency Help Desk Sing Srinagar Amadi Anantnag ta Hangdokre Nakalam Amarom da terrorist attack adubu Laiba Sigi Prime Minister Narendra Modi Yauna Tongan ba Laiba ki Luching ba amadi Mioi Kayana Pendaba amadi Yaningda Bagoloy na Nungaitaba Fongdok Narakli
Security force na status ki lom sung order ngang na bigi damak thi bohom bigi thabak chathaduna khutsu khulai amadi lalhau lup singi kedar kaya fagatli hauki bapung kungamari sida Manipur police ki team amana Imphal West District ki Lamphel Supermarket Traffic Island manaktagi lo na thingkraba lalhau lup KCP Nongdren Khombagi active kedar ni haiba nupi ama fare hairi farwa nupi ado Imphal West District ki Lamsang Police Station na konba kadangban mayai laikai dagi hauzik na uripok Rims Road ta leiba Tongbram Doli kawi masagi chahi kun sure hairi Supreme Court na thokiba order amagi matung ina Ziribam District ki license gun paiba madi arms dealer sing na makoi ki license adugi self attested tauba copy amamam Mari Lainaba Police Station da verification chathanabagi damag lakliba me taret fawgi manungda pikalaknaba District Magistrate Jiribamna kangalakli Chandel District ke oinasu license gun paiba madi arms dealer sing na makoi gi licensing adugi copy amamam Mari Lainaba Police Station da verification chathanabagi damag lakliba April kungamanga fawgi manungda pikalaknaba District Magistrate na kangalakli Matang sa the break am log sa break ki man tung da Manipur sumaling tongan ba ibaw sing pudun lak cha impact news pumit eng ta du leibio Plastic bottle sing mafam sana loisal lasi Iram nalada plastic bottle hundokpa tok lasi Akoina plastic bottle sing asibu ningthijana khandok laba matungda pisak pikna tasanduna thamba asina lam kalhandi Asumna tasanduna thamlaba plastic bottle sing adu ekoina recycling facility da yonthokuna paisa othokpa yai Plastic bottle sing bu mafum sana loishanba amasung hundokpa habasi ekogi tawda yadrabi thawdak ama oirasi akoi punna tungkoina chatpa yaba awonba du poraklasi Bulletin asigi makata pauk singaloina na break ki matung na mayabo mo kana taram nokchari Nupi singi mayakta chathaba violence ki matang da nomung yu awareness program ama Kakching District ki Pangantabi makalaikai da pangthokre tauramadu Coalition Against Drugs and Alcohol amadi anoba mangal VLF Pangantabi na sindana pangthokibani Manipur State Livelihood Mission MSRLM gi makada pangthokiba tauramadu da social activist thaunaujam Brinda masung takhelabam Git Chandra Meitaina resource person oiduna hiramasigi matang da wangaki Manipur Technical University dasu World Earth Day 2025 ki thauram ngarang pangthoki University sigi under construction club civil engineering students club amasung NSSS unit 1 amadi 2 na sinduna pangthokiba thauramada planet asi ngaknaba hotnabada mahiroi ama oina lawgadaba thodang sing utki Thauramadu mari lainana MTU gi mahiroi sing na institute asigi manungda eco club amadi plastic free campus drive choose tathaki Pradhan Mantri Vishwakarma PMV amadi onboarding of Gram Pradhan Chairman Secretary Gimatang the orientation program ama Senapati District ta pangthokrai orientation program adu Senapati District headquarters ta ngarang pangthokibani Thauramadu da Perul Songsong Wilong Paumata amadi Tadubi yaungna block manga dagi lakpa block development officer chairman amadi Secretary Singna Saryaki District Administration Kakching na Integrated Child Development Services ICDS Sale Social Welfare Department Kakching punna kusam na duna chatharakiba Poshan Pakwara gi taretlak suba edition ngarang loishin kre loishin megi thoram adu Kakching District ki Kairak Kaitel lampak ta leiba community hall da pangthoki Hauzik sanamagi pau Chathariba Indian Premier League tangasi Sunrisers Hyderabad tamadi Mumbai Indians anina lamba thengnaragani haiba match asi numidang pung 3 makhai taba matamda Rajiv Gandhi International Stadium da sanagani league asi ngarang sanakiba match ta Delhi Capitals mai paki Ekanaz Cricket Stadium B ground da sanakiba match adu da Lucknow Super Giants na han batting tawduna apiba over kunda wicket taruk turaga ran chamaga yankai ga mapan lawduna pandam thamki Madugi paukum da Delhi Capitals no over taraga taret ka ball manga da wicket ani turaga ran chamag humpuma thoi lawduna Lucknow Super Giants pu wicket nipan da mighty bpk Aroy da bulletin asigi headlines namuna mayam da thamjage
Kanglaipa asigi ning tambang ngak namigidamag English ing machamapal marfuma thoigi khongjom land da thawai katkiba thobusing buning singduna khongjom dei pangthokli Governor na luchingduna laikhidraba thobusing mafam da ikai khumna ba utkrai Amasung Jammu and Kashmir ge Pahalgam da terrorist sing attack chathabada lamkoiba kun ga taruk laikhidraba matung Kashmir Valley da ahenba security na ngak senduna thiba humgi thabak chathari Hausko na din Manipuri bulletin matang solution zare Manipurum sumalangi tongan mafam sing da thokli ba ipauk sing da impact news meeting ta dun review Khanganjaba International Dance Day Celebration 2025 Department of Art and Culture Manipur na Sinduna MSF